MLA Singna Assembly da cycle Toukhre protest Toukhre. Kerala ge Pinarayi Bijayan government na petroleum pothok singi tax sing hanthadabagi mayokta sagol sel numitta opposition congress na lusingba UDF ke legislature singna assembly fauba cycle Toukhre protest Toukhre. Center na tax santhaki badage petrol gi mamal liter da lupa taragani thoi paisa kunga taret hantharakhi amasung diesel gi na lupa taruka paisa kuntra hantharakhe. State asida petrol gi liter amagi average mamal lupa chamaga hum paisa marifu amasung diesel gi mamal na lupa marifu drama thoi paisa yankai ga mapan oike. Yumthang nariba Tamil Nadu amasung Karnataka gumba state singda government singna state ki oiba tax component hanthana na ba warep launa khrabane. Center na Diwali ki khudol oina November marida petroleum pothok singge duty sing hanthan krabasu Kerala ki finance minister KN Balagopal na state asida makata na tax hanthabagi wafam leite haina laukthoroki bane. Mahak na haiki center na tax hengalhan ki bane state government na tax amata hengalhan ki balaite. Maramaduna Kerala government na tangai fadana pothok sing asigi tax hanthadaba yadi haiba leite. Sagol sel numit ki ayukta Congress Party amasung masige misang singe legislature singna cycle tongduna state assembly da sangsilakhi bane. MLA singna cycle tongduna chatlibadu press photographer singna unakhe. Nupi employee molest tauramba government officer fare. Uttar Pradesh ke Lucknow da under secretary level government officer ama nupi employee amada molest taubagi maral da fare. Officer adu mahakna contractual worker ama molest taubagi video ama viral oirakpadagi fakhibane. Accused Isaram Yadav Lucknow da minority welfare department da section officer ama oina thabak taubane. Victim aduna phongdorokpada under secretary aduna mahakpu kumja 2018 dagi harassment pirakhi amasung molest taurakhe. Karigumba mahakna complaint taurabadi mahak thabak thadatkani haina officer aduna mangonda kihanki haina su nupi aduna phongdokhe. Handakta nupi aduna thauna laina Yadav yauba video ama namkhe. Maduda Yadavna nupi dugi manakta sangsilakpada mahakna Yadavpu inthokpagi saktam ukhe. Police station da complaint ama register taukhe nupi aduna evidence oinaba asiguma thokdok singi video kaya police ta sinakhe. Mahakna phongdorokibada under secretary ge phampaiduna ningthina connection leibadage police na ahanbada Yadavpu phaba ngamkhide. Mamai thangda victim aduna video adu social media da thagalakhe. Additional Deputy Commissioner of Police Central Khayati Guard ke matunginna matter aduga mari lainana October 18 da case ama register tawkhi amasung investigation ama chathakhe. Nupi adu kayara khanna kauduna statement record tawkhe. Party animaki statement sing amasung evidence yangsilaba matungda action laukhatkibani haina mahakna phongdokhe. Bihar ge Nalanda da Chhat Puja manungda nupi ama gang rape Toukhre. Bihar ge Nalanda da masagi chahi kulhumdoi surabi nupi ama miyoi marina gang rape Toukhre haina sagol sel numito official amana phongdorokle. Victim adu mahaka tinaba nupa ama galoinana laibak pokpa numitta Chhat Puja gi prasad chaba chathibane. Sagol sel numit ki ayukta nupi aduge medical examination pangthoklaba matungda Thari village police station da FIR ama register tawkhe. Complainant nupi aduge matungina mahak Sandi Semera State Highway 78 da mahaki mamanaba duga phamduna leiringaida miyoi mari laklaga mangonda ka henba mawongda laknaba haurakhe. Miyoi sing adugi thawong adu makhoina protest tawkhe. Tawigumba sung accused sing aduna makhoibu overpower tawkhe. Official amagi matungina accused sing aduna boyfriend adubu thang namlaga fajinduna thamlaga nupi aduda makhoina mathang sexual assault chathakhe. Sairaksida victim adugi mamana nupa adubu mahake macha nupi gi mayokta lauktu nei haina maral sikhre. Nupi adugi mamana hai nupa aduna leibak pokpa numit ki numidangda macha nupi bu bike ta tonghallaga pukhi amasung mahakna mamana ba singaloina macha nupi da crime adu chathakibane. Lauktu na badu dat senai haidaduna mahakna miyoi ahum gi mayokta complaint ama file tawkhe. Police official amana hai yumcha kaisa numit ki numidangda victim aduge medical examination chathagibaga loinana mahakpu gang rape tawkhi haibasi confirm tawre. Hidam asiga mari lainana FIR ama register tawre.